Hello guys. Asidi memes ani humtang ma'am da share tawjage nana kabiro normal video di hayin thagasage sum tuhum dai ga tare ka ma'am sum share tawni ma'am connect tawni ba adugini sum yengsi adudi kaka nona drasibo homo ga sawa mamin kawar sije kube ta kube yen ko is tanli khutan siga nupi ga thining male ꯁꯦꯡꯕ ꯇꯜꯂꯒꯗꯤ ꯅꯨꯄꯤꯁꯦ ꯈꯔ ꯊꯤꯔꯣꯏꯁꯤꯀꯣ ꯏꯁꯥꯅ ꯈꯪꯕꯅꯦ ꯑꯩ ꯇꯟꯒꯜꯂꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯃꯤ ꯃꯁꯛ ꯋꯥꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯤꯗꯕꯅ ꯐꯩꯀꯣ ꯃꯊꯪ ꯌꯦꯡꯉꯨꯀꯣ ꯑꯦꯛꯁꯀꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯏꯔꯨꯖꯊꯣꯛꯑꯗꯣꯏ ꯁꯔꯨꯛ ꯑꯁꯦꯡꯕꯅꯤꯀꯣ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯑꯇꯣꯞꯄ ꯅꯥꯏꯕꯔꯤꯡ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯥꯟꯅꯔꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯂꯥꯡꯕꯁꯤꯒꯤ ꯃꯔꯛꯇꯅꯦ ꯅꯨꯡꯒꯤ ꯋꯥꯔꯤ ꯅꯥꯟꯅ ꯃꯊꯪ ꯌꯦꯡꯁꯤꯀꯣ ꯃꯃꯥꯡꯗ ꯁꯥꯎꯅꯈꯤꯕ ꯀꯌꯥ ꯂꯩꯔꯁꯨ ꯀꯥꯡꯅ ꯌꯧꯔꯛꯄꯗ ꯅꯣꯏꯒꯤ ꯃꯥꯟꯗꯣꯞꯇ ꯈꯦꯆ꯭ꯔꯤ ꯆꯥꯃꯤꯟꯅꯔꯒ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯁꯤ ꯌꯦꯁ ꯀꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯆꯥꯛꯂꯦꯟ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯑꯃꯅꯅꯤꯀꯣ ꯋꯥꯍꯩ ꯈꯛꯇ ꯅꯠꯇꯦ ꯄꯤꯖ ꯄꯤꯊꯛꯄ ꯍꯥꯏꯕꯁꯦ ꯀꯥꯎꯅꯔꯣꯀꯣ ꯀꯥꯡ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯀꯥꯡ ꯁꯤꯜꯂꯤꯕ ꯕ꯭ꯔꯥꯍꯃꯟ ꯏꯆꯤꯜ ꯏꯆꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯤ ꯐꯩ ꯅꯠꯇꯕ ꯅꯪꯅ ꯍꯥꯏꯔꯨꯔꯗꯤ ꯄꯤꯖꯔꯨꯅꯨꯀꯣ ꯄꯤꯖꯔꯨꯅꯨ ꯃꯊꯪ ꯑꯔꯣꯏꯕ ꯑꯃ ꯌꯦꯡꯁꯤ ꯑꯩꯅ ꯌꯥꯝ ꯀꯟꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯅꯪ ꯐꯥꯎꯗꯤ ꯈꯨꯄꯥꯛꯁꯤꯡ ꯊꯥꯔꯝꯃꯒ ꯌꯨꯝꯗ ꯀꯟꯅ ꯆꯦꯜꯂꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏ ꯄꯤꯛꯉꯩꯗꯒꯤ ꯍꯥꯏꯅꯕꯅꯤꯀꯣ ꯌꯥꯝ ꯍꯟꯊꯅꯗꯤ ꯈꯟꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯦꯟꯕ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯕꯣꯗꯤꯕꯨꯗꯤ ꯃꯥꯅ ꯐꯕꯀꯣ ꯆꯦꯟꯕꯗꯗꯤ ꯃꯌꯥꯡ ꯀꯪꯕꯗ ꯃꯤꯗꯨꯅ ꯍꯦꯟꯗꯣꯔꯤꯕ ꯏꯟꯊꯨꯔ ꯑꯃ ꯆꯦꯡꯉꯤ ꯇꯥꯅ ꯐꯪꯕꯗ ꯌꯥꯝ ꯇꯧꯅꯕꯅꯤ ꯐꯔꯦ ꯁꯤꯝꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯊꯥꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯣꯛꯗꯥꯎꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯜꯂꯛꯅꯕ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯕꯥꯏ ꯌꯥꯏꯐꯔꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯔꯁꯤ